ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯖꯔꯤ ꯃꯤꯌꯥꯝꯗ ꯎꯠꯆꯅꯕꯒꯤꯗꯃꯛ ꯑꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯊꯧꯔꯝꯁꯤꯡ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯀꯗꯕꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯁꯦꯁꯟ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕ ꯀ꯭ꯂꯣꯖꯤꯡ ꯐꯪꯁꯟ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯖꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯤꯐ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯣꯟꯅ ꯌꯥꯕꯤꯔꯛꯇꯅ ꯃꯐꯝ ꯑꯁꯤꯗ ꯉꯟꯅ ꯌꯧꯕꯤꯔꯛꯂꯕ 이카이 ꯈꯨꯝꯅꯖꯔꯤꯕ 오자 ꯗꯣꯛꯇꯔ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁ ngasigi chief guest oina lengsinbigani tasengnamakidi aikoi chief guest oibinabagidamangta Imphal East District ki SP Superintendent of Police aikoi haijabani sarda adubu tangai phadaba leibaki oiba wafam khara police rising day ga mari leinana athuba mifam phamdaba yadabana maram oiraga sargi khudong chadaba khar leire kutakta aikoina haijaba matamda ओजाना हराव हरावना याबीदना नुंगसीबीदना ngasiगी thauram asigi chief guest oina lengsin binabagidamag hangachabada yabirakpo ojabu ikai kumnajari ojabu chief guest ki phambam langda lengsin binabagidamakta kokachari sigi iroinana khoirom loya lakpa guest of honor oin lengsin bigani loya lakpa naharol thogdangi editor oina leibibani aduga loinana ngasigi thormasigi preside to binabagidamag haisnam herojit DS Enterprises gi chairman busu president gi famfam langda lengkat pinabagidamag ta hangachari chief guest of honor aduga president gi maphamda sinje langjabagi maikhaidagi yamna noluksana ikai khumnajana katchaba khudol lanthokcharaba matung asida miyambu taramna oksabagi warol thambinabaga tanjadu yore tasengnamakidi ngasi campus asigi manungda kaithel asigi campus asigi manungda lenge iba mi si atsoki matik yamgraba Sunday numit ko oibanina adubu aikoina special invitees oina lengsin binabagidamagta aikoina invite khara tokjabada lengsin biriba khwai tara punamuksingbu taramna oksaba irei pak iramdamasigi mafam kayadagi lengbirapo punamuksingbu su oksaba aduga ngasigi guest punamuksingsu oksabagi adugumba warol thambinabagidamagta koksinjage P Utamjit taramna okpibagi warol thambinabagidamagta koksinjari Good evening, everybody. Ngasi, yai February numit, October date 16, Sunday numit asida. Ngasi gi guests of honor gi chief guest ki form lang sin biriba ikai khumna bada matik jaraba ming oina hangacharabada Sir Danarvi Laisrambu social scientist bu aham maktada ikai khumna baga ani shubada ngasi gi thoram asida guest of honor gi form lang sen biriba ikai khumnabda matik charaba mingoin hangachabada Sir Khoirom loya lakpa editor NAHAROL gi THOUDANG busu ikai khumnabaga noyana ladokchari
mathangda ngasigi thorom asida president gi form lang election biriba ikai khomna budi matik charaba mingawin hanga charbada sir haisnam herojit chairman DRS enterprises KEISHAMTHONG busu taram okchabaga loinana nolokchari loinana ngasigi LANGBAL KEITHEL aroba numit asida yengba lakpiriba ahal lamal ima ivel satra satri install hangbiriba khwai puna mapu taram okchabaga loina nolokchari loinana ngasigi akogi thorom asibu thawai hapiriba like sound media gi snaw sing busu taram okchabaga loina nolokchari. Thank you Utamjit. Mayambu taram okpi bagi warol thambirba matungda ngasigi thorom asigi maira asi chief guest na lusing biraga guest of honor amadi president yaubiraga maira asi chukat pinabagi damukta gachari. Thagachari Chief Guest President amadi Guest of Honor bu DS Enterprises KEISHAMTHONG Leifak miyamgi tokai ba hiram kayada Leifak miyamgi tokai ba imung singi personal gi individual gi aduga social gi oiba acho ba thorom kayada phajanaba mapung phananaba kathopga loinana miyamgi thogul togjarakpa asi phana sahi yame lebak miyam na suihna khangbi adugi mathakta langbal kaithel haiba wakhalol si puthokpi duna langbal kaithel sida aikogi economy gi fivum phagatna bu honaba miyam gi psychological support pi na bu honaba miyam da lediba tension mayam sing si lokthokna na bu honaba ariba marup mapang mayam punna maksinga sibu mafam amata da punna unamin duna nungaiba harau yakaiba loinana punsigi nungaiba masak mathel ama pi na bu honajaba adugi wakhaloladu DS Enterprises na sangchinbi sida natana numit khanigi mamangda singmi tami anigi marakta leinaba achet lipul adubu he na sesinabagi damakta ngasi dagina masing thingamdraba sahi kayagi mamangdagi kanagumba amatan tarik kayada so kayada masi hogdokibno haiba adugi document fawba leitraba chaurakna sahi lising anigi mamangdagi leiramlaba mera hau songbada saruk yakiba singmi mayam sing kilometer sani hena lapa mapam jesami dagi lapa ipai sa isil ina mayam sing aduga tokai ba mayam punamak sing adubu tang tara gamathoi tang tara maktada tang tara sidida mapanda mera housong mani tang tara gi angan ba ayukta mayam punamak bu reception togduna singdala iba punamak singda pukmen pangmen na ba iramdam gi integrity ngang anaba iramdam gi emotional integration na purut na ba honaba matamda DS Enterprises na chawrba thogdang lokhi masi akoina kawbung moidaba singthani ngai oiba anouba mera housumgi new chapter amani haidna aikoi asumna lobu yai asumna chatharakpa asina DS Enterprises na hek ngamliba makaidi miyamgi thogul togjagani haiba wakhalol singasi mayek singna thambidun lai DS Enterprises na lakadabu sahi kumja lising aniga kungo humdoi asigi calendar amasu akoi release togjanabagi tanjadu hojik mayamdagi ayaba logjage aduna chief guest na ngasigi DS Enterprises gi calendar ase release tobigani aduga president su aduga guest of honor su yobigani
Chief guest na DS Enterprises gi 2023 gi calendar release tobiri loina na DS Enterprises gi chairman Herojit adu ngasi gi thoromasigi loyal apa khoirom guest of honor oina saruk yabi bana su release tobiri. Thank you very much sir. Thank you. Sigi makha tarko matamda aikoi keynote address thamjai. Keynote address pibi nabagi damakta koksin jage enterprises sigi thongmi singi manungda yamna machang oiba chitha daba aduga ngasi phawgi manungda chatharak pada asoi ngam thoktana mai pakna bo honamba matamda pangal wakal loksing punamak sizinabiriba DS Enterprises gi sympathizer W Rabi Koksinjari. Ngasigi asingumlaba mangarak suba langbal kaithel asigi loisanbegi numit asida aikoigi daista phambiriba chigweski phamam langda lingsinbiriba yamba danabi laisam social scientist amadi aigi yamba khoirom loya editor naharol thaudang amadi ngasigi DS Enterprises asigi chairman gi phampubiriba haisnam herojitpu ahan mamaktada ikai khumnaba uchari mathangda ngasigi thorom masibo yawinanaba aikoina sebau pibiruba matamda achinba kaya kaithoktuna mangarak shuba langbal kaithel asigi loisanbagi thorom masibo yawigani haina lingbirakliba lamdam masigi miyangi amadi khunai gi leipak asigi satra khunai gi tungi miron gi damakta mang thaduna songthok pirakliba CSO gi leader sing amadi nungsi jaraba islinau irei paksak punamakki maphamda amukka suhana ikai khumnajaba uchari amadi ngasigi iramdam manipur asida kari thokli haibado miyamda nungtigi pau phangan biduna mit nakong singan biriba iramdam asigi pau gi lamda hena isang thongna laina thabak tawbiriba islinau singbusiu ikai khumnabu seri ngasi langbal kaithel ase aikoina ngasi dagi sahi khargi mamangda aikoigi iramdam manipur kanglai pak asida mapandagi lakpa nan manipuri singna mafam masida iramdam masida toksan birakhi iramdam masigi miyam mela haibasi angakpa yingningsba khoirang khoisaungna hanba amaga loinana miyam ngahun birame masida natana iramdam masigi simitlonda atuki matik leikha taba makai soholame maram maduna makhan makha kayagi maming thonjanduna jwargi item mayam ama hapsanduna ngasidi aikoigi iramdam se simitlon gi lamda siyona soksilaba miyangi amadi haurakliba naharon singda mela sasi haiba matamda jwar thaningbagi jwar tharuni haibagi wakhalonda mangda thammaga aikoigi iramdam masigi yelhau miyamse hummaga purame masi haisnam herojit DS Enterprise KEISHAMTHONG wakhalolda magi pukningda phaurakhe matau karamna aikoina aikoigi iramdam sida mela haiba wahaise lauthoklaga karam maming tholakanda aikoi punmin narakanda aikoi simitlonda aikoi kamaina sakhot minagani amadi aikoi gi naharol kayama supam nopam leitana machi masida uiduna leiriba tumphak tumphai sellabanga sigi kunai sibo amuktang mikap thon ba yagadage haina mahakna khanjarakpa matamda langban kaithel haina aikoina mingthon jaduna ngasidi mangarak shuba lamdam masigi miyam amadi irei paksa khwai punamakna nungsibiduna mangarak shuba langbal kaithel pangthok sabangamle somna ngambadana te
langbal kaithel asibu nungsibibi amadi sakhang birakpadagi akhoi soijaina takraba iramdam masigi wangmada laikraba igi isilinaw sing oiriba sing atubaba mafam masida laktuna ngasidi mangarak suba langban kaithen yengbirambagi pau aikoina tajai akoina khangi makoina aikoigi inakta sangaktuna aikoi sidagi laksabane nakoigi sumai tawduna tawriba langbal kaithel ase maming siga tawrammi siga yamna sanai yam phajai mito miansa amata yauduna iramdam masigi isilinaw singna mapu iduna sumaina sinbiramba ise aikoidi yamna haraujai aduna nakoigi space kaya dasu aikoina tabadagi aikoigi hauropam oiriba iramdam manipur kanglai pakta sumaina tawbanga mami leirabra masi mito miya sa singi marumdal tawribra haibigi makoisu pauningba yengningba khangingba ama oibadagi makoi lakpirambo oibatai aduna aikoigi haisnam herozit na aikoina ai isana tawjabane amadi aigi isininaw sing aigi iramdam masigi ipaisa mayam punjalaga sumaina sathajrakpani haibada makoi yamna hararo setki makoigi damaktasu aikoina sauthokchaba makoina ju aikoigi damak sauthokpiba amadi aikoina ujahowe aduga aikoigi mangarak suba langbal kaithel ase tarurak subadadi aikoi langbal kaithel haibasimadi aikoigi iramdam asiga aikoigi ahlaman singna thambiramba tha singi mamingdo aikoina laujaraga pangthokchaba oiragasu matangi langban kaithen tarurok subadadi angak pama oigane intrigiti manipurgi kanglai pakki kasin koya da khundamina riba purupcha punamaki aikoi stol prio crosta aikoi pithokani haidana nahan mera hok songbagi nongan bada mera hok songbagi thorum yauba lakpiba singdagi kumbhir amba isinrauk singdo saklel amaga loina na aikoi na punna wari sanajaba matamda makoida aikoi na mase sumsoi soidana matangi tarurok suba langban kaithel dade nakoi gi simaida nakoi gi pamda nakoi gi khunda hauba pot kudimakto amadi nakoi gi ahlaman singna thambiramba pije sakset ki manghaidraba mulhaidraba tungi mironda loinaidana tamhongnaba khanghalongnaba adugumlaba Herongi oiba helungi oiba pot mayam da ju puthok piyo nakoi gi jati gi nakoi gi inat gi nakoi na puthok seri ba phi sing dugi maming chauna tharga ngasidi nakoi gi stol ekoina pigane haiba sa mangarak suba langbal kaithen sinja langjari ba DS Enterprises ki proprietor iramdam gi khunai sigi khanjari ba aja herozitna tribal singi isilinaw sing dugi mafamda thonggiba matamda makoi gi thamoida maka langkiba aikoi udaba natte maram aduna matangi taruk suba langbal kaithen dadi sungsoi soidana kanglai pakasdal kundamineriba yellow isinaw sing oiriba tribal sunaba kudimak nama watpa matamda ama watpa matamda kanglai pak haiba yaroidaba aduguma prup sing adugi stol sing asidi koina marang kaina thamgane makoisu cinjak tami pantangdanaba amadi similonda sothadana aikoi punna langbal kaithel asida aikoi hingminaba yabagi lambi ama minasi aibo wafam asi thamjarga ngasi mangarak suba langbal kaithel asi tarurak suba langbal kaithel da he na masek masu thokpa aikoi ge yumthang nariba state singda he na masek mangan thongno ukhina naba adungumlaba tarurak suba langbal kaithel amagi damak DS Enterprises ta phajaba suggestion phajaba model aikoi da sinabiu madu thabuk oina pangthok chanabagi damak DS Enterprises KEISHAMTHONG ge chairman oibiriba oja herozit miyang gidamak khunai sigidamak laipak sibnak lepi haiba wafam je thamjarga aigi kenolasi matang je thenjanjari thank you Thagachari W Rebi langbal kaithel ga leibak asigi miyam ga aduga aikoi lamdam asigi ikhau langnariba langtaknariba integration gi matangda integrity gi matangda yamna mari samna bu warol sing thambirami thagachari Sing makha tarpa matamda suk phajakraba chawkraba state ki thakta pangthokliba asigumlaba langbal kaithel asi mai paknan bo honaba matamda DS Enterprises na mapungoina thabak tokjaragasu miyamgi support yaudragadi ngammoidaba maram leibana partner kharala akoina lokachai mediagi maikairomdagi aduga tokai ba enterprises mayamgi maikai mating logjai mayamna su madugi achouba mating pangbi mayam punamaksin asida nolokchabaga loinana khudol macha amamatam tanjanabagi tanja adu yamna tena logjake ahanbada langbal manga suba langbal kaithel sigi partnership oiminariba media gi isilinaw ama ni hana kokhachake masi akogi chairman DS Enterprises gi chairman Herojit haisnamna lanthok pinabagi dam hangachari ahanbada
Pony Television gi representative ama lengkat piraktuna akhoi maikai dagi tamjariba khudol se harau na lobi na bagi damang hangachari herojit na khudol se pibi gani Suras Segi matangda amuk koksinjage MAMI Television gi representative ama lengkat pirak na bagi damang hangachari MAMI gi representative ama lengkat pirak na bagi damang hangachari Sigaloina na amuk koksinjage Pajagraba lighting system tawiriba aduga sound system asi mayam sing sigi provider su oiba SK hauka thowal hauka gi SK gi light in the sound gi mioi amatang kakhat piraktuna khudol si lobi na bidam thangachari SK hauka MAMI television gi lakpiragadi amuktang lengket pirak na baga amukka su na koksinjari MAMI gi lakpirako yare thagachari ang give amu wali thagachari herojit pampam lang delengsin bigani makha tarpoina akhoi give asi lanthokpi na bagi damakta ngasigi chief guest oina lengsin biriba Dr. Dharnabi Laisum da hangachake kokotchaga doriba sina akhoi gi MAMI KEITHEL gi tokai ba designing toriba flags mayam na singba akhoi na publicity tokjariba adugi even stall kidumakta sem sadana thesariba punamang singasigi design tobiba EHOOL create Mio yang tang lengket piraktuna khudolosi lobi nabi dam tah gachari aduga mathangda isingi awaba amata lehen bidaba tangraba mio bagi thawai oiriba isingi awapa leheloi haidana wasak amaga loina na partner oibiriba Diona Gimio yamatang representative matong kakhat pirak na bidang tahangachari Diona makata ng ozana ama niga pibigani BONNY Enterprises 10 House BONNY Enterprises ki mio yamatang kakhat pirak na bidang tahangachari Ozana du makata na pibiyo BONNY Enterprises ki kakhat piri aduga loina na NAHAROL gi THOUDANG gi representative amatang lengkat pirak tuna khudol si lobi na bidam tahangachari NAHAROL gi THOUDANG Thagatsari sir si fawasina khoi partner oiminaba mayam singda khoina tamjaba khudolni si makha tarakpa matamda media gi su partner khoi leijai ado media partnership oibiba sing makha tana pibi na bagi damakta ngasigi guest of honor oina lengsin biriba khoirom loya lakpada request tokjage lanthokpi na bagi damakta ISTV gi representative amatang lengkat pi na bagi damakta ngachari mathangda Impact TV Matangda lengket pirakani Impact TV
makata na mu koksin jage Tom TV Tom Television hojik ISTV gi pibiri hojik pibi ge doriba sina Impact TV Tom TV lengkhat pirakli Thank you, guest of honor. Makha tarakpada PB nabagi damakta DS Enterprises ki manager Suras lengkat prikna makokhan chake adugo loina na gift asi lobby nabagi damakta Bonny TV Bonny Television gi representative amatang lengkat prikna bagi damakta hangachari Bonny gi miyo amatang lengkat prikani adugo loina na matang da Elite TV Elite TV gi miyo matang kakhat pirak na magidam ta suhangachari Suruz manager DS Enterprises na kudolasi lantok piri Elite TV gi marup amatang kakhat pirak na magidam ta hangachari Elite ki si lakhe haina lokjarga DDK Doordarshan Kendra Prasar Bharati gi makoi su lakhidre All India Radio Imphal Sisu Lakfibra Lakfira ke dengte lengke piro All India Radio Imphal AR Imphal Poknafam Delhi newspaper any representative from Poknafam Uji lengke pire People's Chronicle People's Chronicle gi miyo emtang su lengkat pek na midam ta hangachari okay yeah hojik lobby ri basina pona pamgini People's Chronicle su puna lobby gadori yamna nungai jai thank you yamna nungai jai thank you Suras Sigi makha tarpa matamda akogi ikai kumna jariba ngasigi chief guest uina lengsin biriba oja dhanabina amuk makha tana pibigani The Shanghai Express Delhi newspaper representative amatang lengket pek na bagida mukta hangachari Shanghai Express adugo loina na Huyen Lanpao ojana pibi naba hangachari lani yo Huyen Lanpao Huyen Lanpao lakra ina lower suya aina pibi gi adu Huyen Lanpao gi lafidra yobirak tribra ni haina logjarage makha tabada NAHAROL gi THOUDANG NAHAROL gi THOUDANG NAHAROL gi THOUDANG gi miyo emta lage piro adugo loina na amuksu koksin jage NAHAROL gi THOUDANG gi matungda o lage piri Imphal Free Press Imphal Free Press Imphal Free Press ki aduga mathangda mu koksin jake EHOOL Express
iroi loiboi no koksijake any life okay akoina yengjaba matamda khoi movement amta ujadre maramaduna kariguma hor thengna lakpada amu kokhachage thank you sir sigi makha tarpa matamda akoi yamna nungsiba haiba tare yamna nungsiba mioi ohum khatang hana kokhachage manga suba langbal keithel da stol mayam ama leiri tokai ba stol mayam ama makal khudingi leibak mangagi country mangagi mioi sing country mangagi madugumba pothok mayam singsu aikoi mafam asida madugi stol leijai isam samna hairabada Thailand gi Bangladesh gi Pakistan gi Afghanistan gi Nepal gi haribo mayam sing silai adugu loina na tokai ba district sing dagi lengbirak pa mayam gi stol lei stol mayam sing sing manungda mayam ne yam nangak pa amadi punsigi hingna na bagi lan phamda lan thengna riba loina na aikoi gi thabak tokjaba matamda kari gi dobagi hantha gaduino kadobagi aikoi mikha pon leiduino aidi matik sadrabani haina khanduino haiba wakhal khanbira kanda blind ohum khak yauri aikoi stol phamba singi manungda mayamda yamna suksoi soidra nungaiba pokani blind ohum khak yauri ohum si kokhatsage ahanbada stol phambi bani gopi san blind ni gopi san kananomta sambina bagi dam hangatsage sigi kenosi akoigi give si pibi na bagi dam guest of honor da hangatsage guest of honor da gopi san blind ni stol phambi bani mayam ahuba khuba khubi raga puning thogopio aduga mu kokhatsage Romeo lekhat pirakani matangda kitang thujanabagi damakta Indra Kumar su kananomta escort obio hojik atopa lekhat pirak libasina Romeo ni yamna nungsi oza dhanabina makut samaga stage tana pukhapirak pa si yamna nungsi ba keno mani khoi onthongna nungsi gre ngasi thoramasi yamna mapung phaba oire thagachari khoi gi gopi san busu amutang kananom ta sambiu gopi san chem ta sambiu khoi volunteer amani dang nakna lebiyo hoji pipi ke dori basina Romeo ni stol phambi bani blind ni complete blind ni mayam au bu khuba khubiu ai khoi mayam dagi khara khajitang di to khairaba aduga chap chaba thawai amagi mating adu leiba adum laba misak ni aduna ne akhoi na ngasi DS Enterprises na ikai kumna jari base aduga mathangi asina Indra Kumar akhoi volunteer sing na escort to bigani security sing angte escort to biu Hojiksi pibiri basina Indra Kumar ni maksu complete blind ni thank you guest of honor amadi Indra Kumar mapumoina aikoi na ngasi gift pijari base aikoi yamna pungning nungsi jaba hai tare adu akoi DS Enterprises gi maike dagi yamna ikai khumna bu uchaba ko loina na koina gift asi pijaba ni matik chate haina khanbi ganu akoi gi ngamjaba haiba tare yamna nungsi jaba gi khudol aduni mathang si su yamna nungsi ba wari ni stol phami ba mayam singsi asugi matik yami haiba sima ai matak ta thamjakre haribo mayam sing sigi marak sida ahal oirabo oirabi sing yum da potha dana masa masu warak watem dana mayam sigi afa kunai rol ma sagatna nabagi punga da phamdana masu sing da wari libagi mahutta mapam masida thore haira kanda miyam gu unarga miyam da mahaki wafam kharda su tamjake aduga magi pothok sing miyam da thenduna yon jage haiba adugi wakalonda kaithel karakpani
मियोय मंगा खतंगनी कौशन जगदोरिबसी सही यामबा स्टॉल की ओनर सिंह है बतारे स्टॉल नंबर 93 दा फंबीबी एन कैनाहनबी देवी एन कैनाहनबी देवी इमासी लेंसन पिरे अखोगी वॉलंटियर सिंह मखादा खर लेबियु अदुगा थोरैब सिंह इमा सिंह asi गाइड तौबियु volunteer amani lebiyu sigi pibi nabagi damakta akogi chief guest ta hangachari chief guest ta ai hangachage ima kainahan bi stall number 93 da phambi bi imani ima lekhat piraktuna ds enterprises gi maikai dagi tamjari ba asamba khudol si lobi nabagi damakta harau harauna kakhat pirakli aduga ngasigi chief guest oina lengsin biriba dr dhanabir laisramna khudol si लांथोपी के तौरी इमा गिफ्ट लौबीरब मतुंगदा ngahaktang stage mathakta lebiyu ima punna akoi photo amtang lojja hoge ima ga loinana punna lojja gadabani aduni ima singsi ngahaktang lebina bagida mutha hangachari aduga mathangda l Binasaki Devi stall number 30 L Binasaki Ima Binasaki stall number 30 da Pambibi Imani Ima busung tong lengkat piring ko sinjari the imasi ngasai wai di urumbani do kadom da lengtok krabano do makata na mu ko sinjage stall number 82 da Pambiba L Amu Singh L Amu Singh Lengket pirakli stall number 30 da phambibi L Binasaki Devi imagi stall da akoi ngangjari basi soidan tabiram gani stall da phambiri basing nasu imabo amutang stage da lengket pirknaba madugi thodang adu amutang lobiyu aduga akoi volunteer sing nasu madu amutang check tobiyu hojik lengket pirkli basine L Amu Singh stall number 82 matangda stall number 8 ta Pambiribi O Bina Tombi Devi O Bina Tombi Devi Koksinjari Ima Buzu Koksinjari stall number 8 ki O Bina Tombi Devi Yaragadi akogi thorom si yamna sangba thorom ni ima singna sing kitang akoida Tuna sinjabada mateng pangbiyu matangda store number 40 gi L Renubala Devi L Renubala Devi O Bina Tombi Devi store number 8 lengkat virkli aduga sip guest na lengyan yanduna kudol tambigadori L Renubala Devi store number 40 akoi mioi manga khaktang ni akoi na khangat chaba adugo ani amadi lakpidre haina logjarage aduga punnang tang photo session am tang logja huna bagi tanja logjage DS Enterprises gi mapung oina chairman oibiriba herojina ahal sing dagi Yaifa Thogjal Nibina Bagida Makta Hanmata Thogjari Ima Singh Somda Mamang the Kiran Kakapiro Aduga Punna Photo Logjoge Amutang Ima Singh the Kurum Jahoge Haiba Herojitna DS Enterprises ki chairman Haisnam Herojitna onthong na puning nungsina ahlaman sing sidagi thogjal nijari ahal sing na makokta nan thabiduna yaifa thogjal pibiri punna akoi photo am tak logjo hoge
ꯑꯩꯈꯣꯏꯒꯤ ꯒꯦꯁꯁꯤꯡꯁꯨ ꯌꯥꯎꯖꯔꯒ ꯁꯥꯏꯗ ꯂꯥꯛꯄꯤꯔꯣ ꯏꯃꯥ ꯁꯥꯏꯗ ꯂꯥꯛꯄꯤꯔꯣ ꯁꯥꯏꯕꯨꯛꯇ ꯍꯜꯂꯦ ꯐꯣꯇꯣ ꯑꯝꯇꯪ ꯂꯧꯕꯤꯅꯕ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ ꯑꯥꯎ ꯊꯥꯒꯠꯆꯔꯤ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯚꯥꯏꯇꯤꯁ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯦꯄꯥꯎ ꯀꯠꯆꯗꯅ ꯂꯦꯡꯕꯤꯔꯛꯄꯁꯤꯡꯒꯤ ꯂꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛꯇꯪ ꯀꯧꯈꯠꯆꯔꯒ ꯋꯥꯍꯩ 5-10ꯗꯪ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯪꯒꯠꯆꯒꯦ ꯀꯧꯁꯤꯟꯖꯔꯤ ꯁꯨꯃꯇꯤ ngasi October gi tang 13 ing kumja lising ani ga supna kun gani thoi yai pheraba asigumlaba nongmaijing numit asida manga suba langman kaithen gi closing ceremony asida daiste lengsin biriba mingoina panjarabada oja Dr. Danabi Laisam social scientist po ngasigi chief guest ki phamlangda lengsin biribo jabo ahanba maktada aigi kai khumnaba madino lokpa duhusari loina na guest of honor gi phamlangda lengsin biriba mingoina panjarabada naharon THOUDANG gi ngasi mak editor oibiriba oja khoirom loya lakpa busu agi kai khumnaba madino lokpa duhusari loina na DS Enterprises ki siamen oina thopubiriba ngasigi asigumlaba langbal kaithengi closing ceremony asigi president gi phamlangda lengsinbiriba aigi inaw mingoina panjarabada Islam Herojit Dhananjoy busu aigi kai khumnaba madino lokpa du usari loina na ngasi manga suba langbal kaithengi closing ceremony asibo puning thogat piduna amadi thawai happy duna mapung pahan binabagi damakta aigi mangda lengsin biriba tongan balup singi thaupuba sing thaupubi sing amadi electronic amadi print media gi sininaw sing amasung lengsin biriba khwai tarabu subati sograpa maihangna aigi kai khumnaba madino lokpa du sari ngasi langbal kaithen manga subagi loisilakpagi yamna nungsiraba asigumba tanja mikup asida tongan ba Manipur gi tongan ba mafam kaya dagi laktuna aikhoi si unadana tongan ba stall kaya da iramdam sida puthokpa amadi iramdam sida sajaba pochai kaya puthoktana akhanna akhana langbal tha sida langbal tha bisi maitai akhoi gi di yamna awa ana tha oiba adugumba laikhidraba layoi khraba ipa ipu singi mafamda tarpot kattuna ikai khumnaba adugumba tha amasu oiriba tha asida DS Enterprises na akhanna langbal kaithen haidana mingthonduna ngasi mangarak suba oina pangthokliba sigi khwaigi maru oiba pandamdi akhoi Manipur da leminariba akhoi sing ase amatta oina ngasi
punna himinananabagi wakhalola makhak sagalakanda walkrasarama puthokpa oigani haina khalli aduga hangatna yengbadasu aikhogi ipa ipusingna matam amadadi suno makanda mipan tangdana iromdom hingjaba ngamba adugumba leiba amada ningkha tamna hingjaramba aikhoise adugi wakhalola dubu ngasi na hona na ningsanga kanda langban kaithen sida tonganba wakhalola masagatlaga mami mata halakanda akoina suba nombagi hainabi iramdam sida tholiba pothok khuding mapu akoi puthok tuna akogi pothok si chu akogi pijet laiteng akogi tongal laba pajakraba masang masu thokraba asigoma pijet laiteng ase nahongna na amuk hanna miyamda mitmai panghanba uhanba adugumba leiba yonbagi adi akogi tonganba culture ama sagatuna adi miyamda kudol tamba adugumba langmal kaithel amani aduna langmal kaithel ase yamna maru oiba aikhogi masina sahi manga khakta ngaijaba oiragasu manipurgi miyamda masina piriba message yamna aikhoina matau tamjaningai oiba apunbagi sakam ama sagatnabadasu asawa mateng ama piba asida sunatana langban kaithena handaki mangarak suba sahi sidagidi akhogi mera housong bada lakhiba tongan ba district singdagi lakhiba singi manung hanjamba je sami dagi none dagi oktan dagi amadi tongan ba adi akogi tenopal dagi palen dagi lakiba adugum laba singburoi tamburoi mayam unabagi tanja adu laurakanda handaki sahi sida akoi hausong bagi hek nongan ba tang tara sida sagle lama samin nadana punna akoi si akoi ipa isa isinena amatani haiba thamoi gi oiba yamna nungsiraba mariya sesanna ba thambaga loina na samlaba khudon pot tamduna adi ahan balemayama mera hausong bagi nongan bada ahan balemayama DS Enterprises na hangdokiba ase yamna sawba maman yamlaba khudolamani haina yadumaina thamjage aduga DS Enterprises na manipur miyam da piriba paujel amadi DS Enterprises na miyang damakta kathokliba mela oiragasu asamba mela nattaba masidai sida aina DS Enterprises na suggestion ama khatang tawjaning badi DS Enterprises na sahi manga sida hoi matamama dadi DS Enterprises ki melasi aikhoina thengna pada masi juar yaurami adi tongan mamakhan gi juar gi adugum masu yaurami adubo masi wakhal si asigumba akhoina juar tawraga miyam da kai susu kana ba phangpi ba ngamdana aikhoina mela tawgada bagi saruk podi aikhoi si miyam da kana ba piba ngamba apun bagi wakhalola masagat pangamba adugumba tungi mirolda paujilama piramba ngamba akhoi yamna historic oiba mela ama oina tawbuna sumamane haidana wakhalonji hongdoraktana ngasi asigumba mela ama miyamda khudol tamba se aduki mating maman yami adubo asupaja khraba mela sida akhoi iramdangi oiba posai mayam ama puthokna siliba asigumba mela sida aina suggestion tawjaning badi foreign gi oiba dukal amani yauksan base masina khajitang maring marang hanbadona tawbase yaragadi mathangi sahidagidi iramdangi oiba store ngakta tawraga singtam anigi apunba intrigiti ama sagatana masidagi hena sauna taruk suba langmal kaithel dadi manipur gi miyam da hena paujel piba aduguma mela ama pangthokpa ngamba oirasanu haina thamjabaga loinana DS Enterprises na miyam gi damakta kathokliba amadi ngasi herojit amadi bonina haibadi yamna wana horakpa makhoigi punsigi sanglaba punsigi lambel amada thengnarakhiba adugum laba awan nungai kaya adudagi lithola kanda ngasi miyamda asigumba DS Enterprises ki melaga khudol tamaktana adi masi yamna matau tamjaningai oiba subu surabadi nom labadi aikhoi se honarabadi mai paktaba leite haiba adugumba challenging amaga loina na ngasi di miyamda DS Enterprises na piriba adi akhoi sugadabani akhoi nongadabani tabakta akhoi khanba yade duna akhoi hanba yade amuk maithiragasu masina aroiba nate akhoi hanna honagadabani haidana ngasi mimangda ngasi di manipur miyamna DS Enterprises haibada khangdaba leitare duna masi hena DS Enterprises mai pakpa amadi sakhotpa miyamgi seba tawba ngamba oisunu haina thamjabaga loinana DS Enterprises masidagi hena mathang chahidadi asigumba mela se iramdam khaktangi oiba yamna sawa mela amba sinba ngamba oirasanu haiduna isorgi maphamda thongjabaga loinana punama pu thagasari thank you all
Thagachari sigi marak thatna aikoi si ngasi si thorom si amni yami yari ki yang na no hono jabani tawdaba yadabani haina khanbir ka mayam na ngak tang saruk ya view haiba si matham jage marak tana aikoi ngasai media partner singda akoi na koksin jagi ba matamda tanja chadaba hai tare lakti lakpiraga e pau lobagi aswaida khar khajitang khonglo paloba leikre maramaduna MAMI television gi representative la e haiba pau tajare akoi gift si lobby na bagi damuk ta hangachari kochari MAMI television gift pi na bagi damak ta akoi gi ngasi gi di president oina thorom sigi lengsin biba duga DS enterprises gi na chairman oibiriba haisnam herojit na lantopi gani MAMI television gi akoi de report to birame lengbira e haidana MAMI television amadi MAMI television amda kabiro okay aduga loina na Imphal Free Press okay aduga loina na amuksu koksin jake EHOOL Express EHOOL Express ki lakpira ke teng teleng kan piro EHOOL Express yar EHOOL gisu lengkan piregli EHOOL gini ko, okay? Free press kile kan biro. Free press. Marak sedai dai koi ngasai hanjan na kokjaki bani. Bina Tombi Devi stall number 8 ki lakpi ki da Bina Sakhi ba Bina Sakhi stall number 30 gi lengker pek tu ngasi khudol si akoi president gi lobi na ba ngachari thagachari sigi makha tarakpa matamda special invitees laktagi Khuraijam Athauba lengbiraki adana wahi manga taradang thambiram nabagi damakta koksinjari Khuraijam Athauba Vice President IPSA पुनमपु आहान मक्तदा काय खुमदा वचरी आइदि तसेंगबदि ai wangang balakpadi nachade ngasi je langbal kethel aroiba oire habadada chai guding di am thwa yaungna dum hobudagi khra khra dum yaujabane do handakti ai lanai ga chinba khra leibaga kaiga amta amhok lakpa ngamaude adubo aroiba numit sida amok baton phangjabadуда ngasi di tanja chare chalhoroge na ngatang ai cha sing puraga ngak lakjabane adu engonda mu wangang na ba tanja amung pisin bire ai thoine yam sangna haijaningai lejade ai sagi experience ta su koi manipur da maruina economy da emphasis pi ba haigadra natraga koi gi trade and commerce da puning changjan basi koi gi lebak si hek horok padagi koi na indi nungai nam ta urakte koi na gyan tarak pada
ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯃꯔꯨꯑꯣꯏꯅ ꯊꯪꯒꯥꯜ ꯕꯖꯥꯔ ꯄꯥꯎꯅꯥ ꯕꯖꯥꯔ ꯑꯁ꯭ꯋꯥꯏꯁꯤ ꯃꯤꯇꯣꯞ ꯉꯥꯛꯇꯅ ꯄꯣꯠꯁꯤ ꯌꯣꯜꯂꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯍꯥꯏꯔꯤꯕ ꯌꯦꯜꯍꯧꯃꯤ ꯃꯌꯥꯝꯁꯤꯅ ꯃꯈꯣꯏꯗꯒꯤ ꯂꯩꯔꯒ ꯁꯤꯖꯤꯟꯅꯕ ꯆꯥꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯌꯥꯝꯕ ꯁꯔꯨꯛ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗꯨꯗꯩꯗ ꯑꯩꯈꯣꯏꯁꯤ ꯍꯤꯡꯉꯒ ꯂꯥꯛꯈꯤꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯗ ꯏꯀꯣꯅꯣꯃꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯒꯤ ꯏꯝꯄꯣꯔꯇꯦꯟꯁ ꯂꯝꯁꯤꯗ ꯐꯪꯖꯔꯤꯕ ꯆꯥꯊꯣꯛ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯄꯒꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏ ꯈꯪꯉꯛꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯗ ꯃꯄꯥꯟꯒꯤ ꯀꯩꯊꯦꯜꯗ ꯀꯝꯗꯧꯔꯝꯃꯤ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤ ꯃꯥꯔꯀꯦꯠ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯤ ꯑꯃꯅ ꯍꯦꯛ ꯇꯨꯝ ꯍꯧꯒꯠꯄꯗꯒꯤꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯑꯃꯨꯛ ꯇꯨꯝꯃꯝꯗꯥꯏ ꯐꯥꯎꯕꯗ ꯃꯤ ꯑꯃꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤꯗꯨꯗ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯂꯣꯏꯅꯃꯛ ꯂꯩꯕ ꯌꯣꯟꯕ ꯁꯥꯕ ꯑꯃꯗꯤ ꯃꯗꯨꯕꯨ ꯃꯤꯌꯥꯝꯗ ꯐꯪꯍꯟꯕ ꯍꯥꯏꯕ ꯄꯣꯠꯁꯤ ꯌꯥꯎꯗꯅ ꯂꯩꯕꯥꯛꯁꯤ ꯆꯥꯎꯈꯠꯄ ꯌꯥꯗꯦ ꯃꯃꯥꯡ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯗꯨꯒꯤ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯑꯃ ꯑꯩꯈꯣꯏ ꯏꯁꯥꯗ ꯌꯥꯝ ꯆꯥꯎꯅ ꯂꯥꯛꯈꯤ ꯑꯗꯨ ꯂꯥꯛꯄꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯅ ꯁ꯭ꯇ꯭ꯔꯤꯝ ꯑꯃꯗ ꯇꯝꯃꯤ ꯃꯐꯝꯗꯨꯗ ꯅꯣꯂꯦꯖꯅ ꯑꯇꯣꯞꯄ ꯐꯤꯜꯗꯒꯤ ꯐꯪꯉꯛꯏ ꯑꯗꯨꯅ ꯌꯨꯝ ꯍꯜꯂꯛꯑꯀꯥꯟꯗ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯩꯒꯤ ꯚꯦꯟꯆꯔ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ 2006-07 ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝ ꯂꯣꯏꯔꯒ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔꯗ ꯆꯤꯟꯖꯥꯛ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯗ ꯐꯪꯕ ꯌꯦꯜꯍꯧ ꯃꯊꯦꯜ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯆꯥꯅꯔꯤꯕ ꯑꯆꯥꯄꯣꯠ ꯆꯤꯟꯖꯥꯛ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯃꯤꯌꯥꯝꯗ ꯄꯨꯊꯣꯛꯑꯒ ꯁꯣ ꯀꯦꯁ ꯇꯧꯔꯒ ꯃꯁꯤꯒꯤ ꯂꯥꯏꯟꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤꯁꯦ ꯈꯔ ꯃꯈꯩꯗꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧ ꯃꯤꯁꯤꯡꯁꯦ ꯂꯝꯆꯥꯛꯁꯤ ꯄꯪꯆꯥꯗ ꯆꯥꯕ ꯍꯩꯅꯕ ꯀꯥꯡꯕꯨ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯉꯥꯔꯤ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯃꯤꯔꯝꯗ ꯆꯠꯂꯁꯨ ꯉꯥꯔꯤ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯍꯩꯇꯦ ꯑꯩꯈꯣꯏ ꯁꯣꯏꯕꯨꯝ ꯌꯥꯎꯗꯅ ꯆꯥꯗꯦ ꯍꯋꯥꯏꯖꯥꯔ ꯌꯥꯎꯗꯅ ꯆꯥꯗꯦ ꯁꯤꯡꯖꯨ ꯆꯥꯗꯅ ꯑꯩꯈꯣꯏ ꯂꯩꯕ ꯍꯩꯅꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯉꯤ ꯃꯗꯨ ꯈꯪꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯤꯟꯖꯥꯛ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯃꯔꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯁ ꯑꯣꯐ ꯏꯀꯣꯅꯣꯃꯤꯁꯦ ꯆꯤꯟꯖꯥꯛꯇ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯆꯦꯟꯅ ꯊꯥꯖꯖꯔꯀꯥꯟꯗ 2007ꯗ ꯑꯩꯈꯣꯏ ꯆꯤꯟꯖꯥꯛ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯤꯜꯂꯦ ꯃꯗꯨ ꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯕ ꯑꯥꯏꯗꯤꯌꯥꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯃꯌꯥꯝꯁꯦ ꯈꯔ ꯃꯁꯥ ꯅꯥꯟꯕ ꯈꯔ ꯐꯖꯕ ꯃꯤꯡꯖꯦꯟꯅꯒ ꯈꯥꯕ ꯍꯣꯇꯦल ꯐꯝꯐꯝꯒ ꯆꯧꯀ꯭ꯔꯤ ꯇꯦꯕꯜ ꯕꯦꯟꯆ ꯐꯖꯅ ꯊꯥꯕ ꯍꯣꯇꯦꯜꯁꯤꯡꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧ ꯃꯊꯦꯜ ꯑꯃꯐꯥꯎ ꯆꯥꯒꯦ ꯐꯪꯗꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯆꯥꯒꯦ ꯐꯪꯗꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥ ꯆꯥꯒꯦ ꯐꯪꯗꯦ ꯄꯥꯛꯅꯝ ꯆꯥꯒꯦ ꯐꯪꯗꯦ ꯉꯥꯅꯝ ꯆꯥꯒꯦ ꯐꯪꯗꯦ ꯀꯔꯤꯝ ꯐꯪꯗꯦ ꯀꯔꯤ ꯐꯪꯉꯤ ꯃꯤꯔꯝꯒꯤ ꯆꯤꯟꯖꯥꯛ ꯁꯤꯡꯒꯔꯥ ꯐꯪꯒꯅꯤ ꯔꯁꯒꯨꯜꯂꯥ ꯐꯪꯒꯅꯤ ꯖꯤꯂꯤꯕꯤ ꯐꯪꯒꯅꯤ ꯀꯥꯡꯘꯧ ꯑꯗꯨꯃꯥꯏꯅ ꯐꯪꯉ ꯇꯣꯛꯑꯦ ꯑꯗꯨꯅ ꯃꯤꯌꯥꯝꯁꯤꯒꯤ ꯍꯧꯒꯠꯂꯛꯏꯕ ꯃꯇꯝꯗꯨꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯋꯥꯈꯜꯗ ꯀꯩ ꯂꯩꯔꯝꯃꯤ ꯆꯥꯎꯈꯠꯄ ꯁ꯭ꯇꯦꯟꯗꯔꯠ ꯂꯩꯕ ꯆꯤꯟꯖꯥꯛ ꯍꯥꯏꯕꯁꯦ ꯃꯣꯃꯣꯅꯤ ꯆꯧꯆꯧꯅꯤ ꯁꯨꯞꯅꯤ ꯍꯥꯏꯅ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒ ꯁꯤꯡꯖꯨꯒꯨꯝꯕ ꯕꯣꯔꯥꯒꯨꯝꯕꯁꯤꯅ ꯂꯩꯔꯛꯇ ꯐꯛꯂꯣꯡ ꯁꯦꯒꯥꯏꯕꯗ ꯂꯩꯔꯪ ꯑꯃꯨꯕꯗ ꯏꯃꯥ ꯍꯅꯨꯕꯤꯁꯤꯡꯅ ꯄꯨꯈꯝ ꯄꯣꯡꯀꯥꯞ ꯀꯣꯡꯄꯥꯛ ꯃꯆꯦꯠ ꯑꯃ ꯇꯧꯔꯒ ꯑꯗꯨꯗ ꯁꯣꯏꯔꯒ ꯁꯤꯁꯤ ꯆꯥꯕ ꯆꯤꯟꯖꯥꯛꯅꯤ ꯁ꯭ꯇꯦꯟꯗꯔꯠ ꯌꯥꯎꯗꯦ ꯃꯁꯤ ꯑꯩꯈꯣꯏ ꯕꯖꯥꯔꯗ ꯑꯩꯅ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯎꯅꯕꯒꯤ ꯗꯦꯠ ꯆꯠꯄꯗ ꯆꯥꯕ ꯌꯥꯕ ꯑꯆꯥꯄꯣꯠ ꯅꯠꯇꯦ ꯆꯦꯔꯤꯇꯤ ꯁꯣꯗ ꯆꯥꯕ ꯌꯥꯕ ꯑꯆꯥꯄꯣꯠ ꯅꯠꯇꯦ ꯀꯩꯊꯦꯜꯗ ꯅꯥꯟꯅ ꯂꯤꯞꯁꯇꯤꯛ ꯇꯩꯔ ꯂꯥꯛꯑꯒ ꯆꯥꯕ ꯌꯥꯕ ꯑꯆꯥꯄꯣꯠ ꯅꯠꯇꯦꯅ ꯈꯟꯅꯔꯝꯃꯦꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯗꯨꯒꯤ ꯃꯥꯏꯟꯁꯦꯠꯇꯣ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯆꯤꯟꯖꯥꯛꯀꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯆꯍꯤ 2007ꯗꯒꯤꯅ 2014-15 ꯐꯥꯎꯕ ꯂꯦꯞꯇꯅ ꯄꯥꯡꯊꯣꯔꯛꯑꯀꯥꯟꯗꯗꯤ ꯉꯁꯤ ꯌꯦꯡꯕꯤꯔꯣ ꯑꯅꯥꯟꯕ ꯊꯥꯡꯃꯩꯕꯟꯗ ꯁꯣꯞꯄꯤꯡ ꯑꯩꯈꯣꯏꯒꯤ ꯁꯣꯔꯨꯝ ꯃꯌꯥꯝ ꯂꯩꯔꯤꯗꯣ ꯀꯣꯂꯦꯖ ꯒꯦꯠꯀꯤ ꯃꯥꯌꯣꯛꯅꯕꯗ ꯃꯊꯛꯇ ꯃꯤꯡꯖꯦꯟ ꯐꯖꯅ ꯈꯥꯔꯒ ꯑꯩꯈꯣꯏꯒꯤ ꯀꯧꯈꯥ ꯕꯣꯔꯥ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯑꯩꯈꯣꯏꯒꯤ ꯄꯥꯛꯅꯝ ꯌꯣꯜꯂꯕꯅꯦ ꯍꯥꯟꯅ ꯍꯪꯒꯣꯏꯅꯔꯝꯃꯤꯅꯦ ꯁ꯭ꯇꯦꯟꯗꯔꯠ ꯌꯥꯎꯗꯦ ꯁꯤ ꯆꯥꯕ ꯍꯧꯅꯗꯦꯅ ꯃꯁꯥ ꯅꯥꯟꯕ ꯃꯤꯅ ꯆꯥꯒꯗꯧ ꯅꯠꯇꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯗꯨꯒꯤ ꯃꯥꯏꯟꯁꯦꯠꯇꯨꯅ ꯌꯦꯟ ꯑꯉꯧꯕ ꯑꯃ ꯆꯥꯒꯦ ꯌꯦꯟ ꯃꯐꯩ ꯑꯃ ꯆꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯣꯀꯦ ꯍꯣꯇꯦꯜ ꯑꯃꯗꯤ SS ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯆꯥꯐꯝ ꯂꯩꯔꯝꯗꯦ ꯉꯁꯤꯗꯤ ꯂꯩꯔꯛ ꯈꯨꯗꯤꯡꯒꯤ ꯀꯣꯟꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏꯁꯦ GM ꯍꯣꯜꯗ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯄꯨꯊꯣꯛꯑꯀꯥꯟꯗ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯤꯜꯂꯛꯑꯀꯥꯟꯗ ꯆꯤꯟꯖꯥꯛ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯆꯤꯟꯖꯥꯛ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯍꯥꯏꯁꯦ ꯃꯁꯤ ꯃꯁꯛ ꯐꯖꯊꯣꯛꯍꯜꯂꯒ
masi semgat laga improve toroga improvise toroga season da raga di ekhoi soidana ekhoi na market ama dominate to bungam gani ekhoi gi market ama sem bungam gani habdo madugi realization duna oira kan ngasi di lerak kunigi kondong gondigi naha thabai gang phangjada mayam ama hairiba ekhoi gi chinjang mathel sing ase yola kan da paisa phajana tanba phajana ekhoi gi hingba business mayam ama leire adumain tawdana siguma makhal gi expo mela asisu अखोना आंगांग ओइरिंगेददी सर्कस यावबा मपानदगी साकै मखन मखन गुम्भीर पुरकबा मयाम अहलमन सिंगदी उबिरंगनी अदो अनौब नहासिंग उरमदबे याय कांगजेबुंगदा मेला तरोमिमने सर्कस तेन चौबा खल्लगा मयाना सोचियागा उरुरु लेबा नोंसादो चै थारगा तौबा खोइना सिनेमादो उबदो अखोइ सिदैज मयांग मितो मयान जामयाना पुरा पुरागा मेला ने तौरमे मधुगी ट्रेन दुम लोइग्र मतुंगदा सिगुम्बा मेरीगोल यावबा अदु यावो मेला से तौरकान सिदा अमुक गिलास ता तौरगा 7 अप डाउन हैना गैम्बलिंग ज्वार से तप तांगै परेंग अमा पुरा कांदा तोरा तुंगै पैसा से कुटलगा तौरगा पुगिबा अदुंबा मेला गी ट्रेन अमा मुक लाखि अदुबा हाइरिबा मयाम दो मधु लोइना मधुगी अरानबा फत्तबा मितोबना लमसिदा लागा पोट मयाम अमा पुरागा लोइ योंजलमगा पैसा लोइ कोथो पुरा चखिबगी यामना नुंगाइतबा इकोनॉमी ड्रेन तौबा मखलगी कल्चर अमसु अखोइगी लमदमसिदा चही 15 कुन अमुक लैरुरे अदुबो हौजिक्ति तपना तमना अखोइगी इचिलिनाउसिंग लमदमसिगी इरैचासिंगी मरक्तगी तौबा ngamba आइडिया मचा मचादगी सागतचरा कांदा ngasiदी लांगबल कैथेलगुंबा मा थोलकपसिना अदुगुंबा मयाम अदु लोइनमक थिंगा कांदा अखोइना अखोइगी ओइबा इकोनॉमिक साइकिल अमा तोंगान तोंगानबा एंटरप्रेन्योर्स मयाम अमा लुपा चामगी कारबार तौबसु लुपा लिसिंगी तौबसु लाख अमगी तौबसु एंटरप्रेन्योर्स मयाम अमा ngasi स्टोर लौदना माना माना हैजबा लैजबा मोंग मयाम अमदा पोथोक पुथोक चरगा मयाम दे योलगा अखोइ मसेनगी मरक्ता ओइना इकोनॉमिक साइकिल से पैसागी फ्लो जे अखोइ मसेनगी मरक्ता उरु लेसनरगा लैननबगी अदुगुमलबा मीडियम अमा ngasi पिराइबा अदुगुमलबा लांगबल कैथेनगी डीएस एंटरप्राइज ना पाइखलैबा थबकसे मसी अखोइ पुनमंगना थागतफम थोइ हाबसिमा ए नंबर 1 दा थमजगे नंबर 2 दा याम चुमी ngасai अखोइ ममांगदा हाइबी मैदुनी चे सुमतिनसु हाइरमे ममांगदा अखोइगी अखोइ मरुप रबिनसु हाइरि मसिदै सिदा अखोइना अखोइगी लैजरिबा पोट मयाम से शोकेस तौबदा कमदौना इंप्रूव तौगनी आइडिया कंसेप्ट संगाई फेस्टिवल दा इंडिजिनस फूड स्टॉल की टूरिज्म फेस्टिवल दा इंडिजिनस फूड स्टॉल की आइडिया लेरमदे मपानदगी लागा मीसिंगना होटल फमला देदा कोई मीसिंगना चारगा पैसा पूरा चखिंगातने अदुबो अखोइना फेस्टिवल लोसिनबदगी फूड कोर्ट आइदना फूड कोर्ट की आइडिया से इंट्रोड्यूस तौरकांदा अखोइगी कक्चिंगी बोरा नंबोलगी बोरा अदगिदी कैशामथोंगी सिंजू अदु लफू सिंजू करी करी nganam nunam matel mayam du loina pukhalaga food court se hanga kanda अखोइना सु खोइदाना चाजबा अखोइगी मीना सु योनजबा अखोइना सु चारगा पेंजबा अदु मखलगी आइडिया में पुसला कांदा कंसेप्ट तो कंप्लीटली अखोइगी आइडिया दा लोकल आइडिया दा ओंथोक पंगम किबा दुमाइना लांगबल कैथेलगी सिसु गसाइ हाइबिबा दुमाइना चिंगी तोंगान तोंगान बा कांगलु फुरुप मयामना हॉर्टिकल्चर की प्रोडक्ट ओबीआई वेजिटेबल एग्रीकल्चर की प्रोडक्ट ओबीआई पीसी कल्चर की ओबीआई हैंडलूम की ओबीआई एनी सॉर्ट ऑफ अखोइगी लमदम सिदा अखोइगी हुमांग मलना पुथोक जबा पोथोक मयाम से मसी शोकेस तौननबगी यामना एक्सक्लूसिव ओइबा पेविलियन गा सेमदना मदुदैदा अखोइ माव कैथेलगी हौजिक्ति माव कैथेल दो अखोइ सिदा कबो लेकाइगी सिदा अखोइ कैथेन सेट अमा साबीदना टेम्परेरी ओइना तौदना नुतीगी कैथेन फंबलाए मावदगी किलोमीटर 4 किलोमीटर 4 नुंतीगी बस तोंगा माउदा इम्फाल इंजांग नापी योनबा लाइबा इमा इंदोन मयाम से मखोइना ngasiदी हप्ता अमदा अनिरक लांबदो नुंतीगी लाएबा ngasiदी ngasi मखोइना तौरिबा चाही अमगी मोइगी इकोनॉमी की टर्नओवर से मयाम थाजरोय इन टर्म्स ऑफ करोड़ टर्नओवर तौराबने माउदा पुरै पुथोइबा पोथोक सिंगसिना इम्फाल दे योनबा मतमदा चाही अमदा लुपा करोड़ की मथकता तालेबा होजिक्ति अदो हाइरिबा पोरसे क्या नुंगाइरे अखोइगी मफमदा हानदी दिमापुरगी मनामसिंग असमदे पुसलकपा दिमापुरदे पुसलकपा आंध्रदगी पुसलकपा अदुम मयाम मदुना अखोइना चारगा मदुगी पोतुदा पैसासे लोइना हुंदोमदो हौजिक्ति मु माउदा पुथोकपा उखुलदा पुथोकपा अमदा पुथोकपा मयामसिना पुसला कांदा अखोइगी ओइबा इकोनॉमी सेल्फ सस्टेनेबल इकोनॉमी की प्लेटफॉर्म अमा बेज अमा अखोइना सेंगोटपा ngamaise masium mayam se अखोइना चाही अमममदा
Langbal Keithel Joisanu, any other Equigi Lakaduriba, Sangai Festival Oisanu, Sigumba Fair Singsina, Pazana Makoi Singsida, special attention, Pibiraga, exposure Pibiraga, market to Watambiba. What's a Kamina, when Masak Pazangani, value addition Kamain Togani, Pazana stole the Tamaga Kamani Yungani, Kamaina Masi Palapumandana Kamain Tangani, Hive idea Mayam say, Langbal Keithel Lebiriba, Kogi organizer Mayamna, Pazana Makogi dedicated pavilion. ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤ ꯃꯌꯥꯝꯒꯤ ꯄꯨꯊꯣꯛꯆꯔꯤꯕ ꯄꯣꯠꯊꯣꯛ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯁꯣꯀꯦꯁ ꯇꯧꯕ ꯌꯥꯕ ꯑꯦꯛꯁꯀ꯭ꯂꯨꯁꯤꯚ ꯑꯣꯏꯕ ꯄꯦꯚꯤꯂꯤꯌꯟꯒ ꯁꯦꯝꯗꯅ ꯇꯧꯔꯒꯗꯤ ꯁꯣꯏꯗꯅ ꯂꯥꯡꯕꯜ ꯀꯩꯊꯦꯜꯅ ꯑꯆꯧꯕ ꯃꯥꯏꯑꯣꯟ ꯑꯃ ꯑꯃꯨꯛ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯀꯣꯟꯐꯤꯗꯦꯟꯁ ꯑꯩꯈꯣꯏ ꯏꯁꯥꯗ ꯂꯩꯖꯩ ꯑꯗꯨꯅ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯑꯗꯨꯝ ꯈꯪꯉꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯄꯨꯊꯣꯛꯆꯔꯤꯕ ꯎꯠꯆꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯌꯥꯝꯅ ꯄꯦꯟꯅꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ Sumaina Mumuk Lambasina Makoida, encourage Torakanda, Makodi interest Sama Pirakanda, Haying Langbal Keithel, Luigragasu, Makoina Mapam Chabam Yangakanda, Soidana, Makogi business establishment amamdi, Tobungam Nanaba, Mi Chamalak, without Koi Mi Taradang, Kundang, Sahi Kudingi, permanent business establishment amam Tobungam Gragadi, Akogi Kunayasida, Adulava, economy, Bezama, developed over the Yam Chow Namating Pangadun and Koyam Sandana Honabase. Idea the people to Amani Aduga. DS enterprise gumana pill the kumdaraga through experiment, through practical experiment da Miam the Sumaina Koi Taurabase, Masi Tung Koina, Matung Tarko Chahika Adasu, Adumak Tobiko, Hena Chauton Nanaba, Hena Pakton Nanaba, Honabada Koina Suangamba, idea suggestion Adu Matamatangi, Pizage, Aduga. Masi Koi Mutpanaidana, Langbal Keithel Habase, Tung the Horka the Miro Chinasu, Makasam the Vo Yananabagi, Chap Chabamagi framework policy, same dana. Tamamnanaba, Koi Puna, what I mean, say, have a wafam sit Tamzabagal and attention Jage, Puna Pukurumjari. Gatsari, Kurajamatoba, Yamna Pajaba Warul Sing Tambirami Nasai, Aquina Kokjabamatamda, Achin Balibetagi, Langsin Birakidaba, stall number 40, L. Renubala, Debi Langsin Birakle, Aduna, Nasigi, DS Enterprises Gi, Siarmen Shu Oibiba, Nasigi Torumgi. Preside to Viriba, Herojitna, Kudola Silanto Pigani. Tagachari Tagachari, Herojit, Sigi Makata Pomatamda Koi cultural item, Tamjake, Koi Wang, Tangango Chunaite, Maramakta cultural item, Amanidang Tamjanavaki Honazake, Ahan Bada, Upigi Doribasi, PANTHOIBI dance ni, Mio Nipana, Punasabigedaba dance ni, Sabigedoribasina Maite, Indigenous Tangta and the Cultural Institute, Kongba Ketri Lekai. Hariba, artists in Sina, Nasigi. PANTHOIBI dance ki kudolosi tambigani mayam puna miyang sinjari.
mai cây mơ đi ngọc ly bơ xuống tới đi pan tới đi bơ chỉ ngu bơ nơ thôi mơ yam nơ thâu đây tiếng bang piu bơ kia kia đi đi cơ sao đi môi răng lăng cùng ở đi bờ nung bi si đơ bờ thu ta bờ nung nắng ta đơ bờ không nên bờ hồ lại ninh thâu hồ lại đêm bi phụ niệm dây đi margin thao mai hận bơ nôm bố quay lơ ở tôn bờ hồ lại ninh thâu hồ lại đêm đi phụ niệm dây đi Numidang wai gina ma tam ni Numidang wai gina ma tam ni Numina jinya na thang ba na Tam ya kori na chen ba na ho ho Marang na lam le na ma dai ma Quang kai nung si na na mi ba Quang kai nung si na na mi ba Malang na li đi na hum la pa Jing lo la na da hum la ga ho ho Sa du yang ge na i chai chai Kha dam pang ba na hum la ga Kha dam pang ba na hum la ga Tharangi mana na i khai khai Matam tan jana sida ho ho Ninguna thek na bu sarak le ho ho Pakhang na chok na bu sarak le Harau re Harau re Harau ma thui karak le Nungai ma pal sarak le Harau ma thui karak le Nungai ma pal sarak le Sibda thui na harau ba Sibda thui na nungai ba Lay bara Lay bani da Lay bara Lay bani da Hau ha Haya na si da Hau ha Haya na si da Thang jing na ngang li bơ Loya na kum tang bơ Wang bre na kum khai bơ Hoi lai đi pi na lai bơ na Hoi lai đi pi na lai bơ na Awat apa na lai ta na Nungai marang na kai đi bơ ho ho Manipur sana na pung mayon Hau ha Haya na si da Hau ha Haya na si da Thang jing na ngang li bơ Loya na kum tang bơ Wang bre na kum khai bơ Hoi lai đi pi na lai bơ na Hoi lai đi pi na lai bơ na Awat apa na lai ta na Nungai marang na kai đi bơ ho ho Manipur sana na pung mayon Hau ha Haya na si da Hau ha Haya na si da Isung na lang na thiên các chính ya karam sing thu lấy mơ ngôn Lòng lên ultra pa tư ôm bi lấy Si nghe lập tờ ghi ẩn hôi bi Lấy răng thăm bao nơ mòn bi lấy Lấy nơ lấy nơ lấy
ꯐꯖꯔꯕ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯖꯒꯣꯏ ꯈꯨꯊꯦꯛ ꯑꯃ ꯑꯣꯟꯊꯣꯛꯅ ꯊꯣꯠꯈ꯭ꯔꯕ ꯃꯦꯡꯈ꯭ꯔꯕ ꯑꯗꯨꯒ ꯏꯁꯩ ꯑꯁꯤꯒꯤ ꯃꯥꯒꯤ ꯃꯨꯚꯃꯦꯟꯇ ꯌꯥꯎꯔꯤꯕ ꯋꯥꯈꯜꯂꯣꯟ ꯃꯥꯒꯤ ꯋꯥꯉꯨꯂꯣꯟ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯁꯥꯒꯣꯟꯅꯕ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯗꯥꯟꯁ ꯑꯃꯈꯛ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯤ ꯃꯩꯇꯩ ꯏꯟꯗꯤꯖꯤꯅꯁ ꯊꯥꯡ ꯇꯥ ꯑꯦꯟ ꯗ ꯀꯜꯆꯔꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯀꯣꯡꯕ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯅ ꯑꯣꯟꯊꯣꯛꯅ ꯊꯥꯒꯠꯆꯔꯤ ꯁꯤꯟꯖ ꯂꯥꯡꯖꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯔꯇꯤꯁ ꯄꯨꯝꯅꯃꯛꯁꯤꯡꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯄꯨꯡ ꯆꯣꯂꯣꯝ ꯑꯃ ꯎꯠꯆꯒꯗꯧꯔꯤ ꯄꯨꯡ ꯆꯣꯂꯣꯝ ꯑꯁꯤ ꯑꯉꯥꯡ ꯃꯔꯤꯅ ꯇꯧꯕꯤꯒꯗꯕꯅꯤ ꯇꯣꯂꯦꯟ ꯈꯣꯝꯕ ꯌꯥꯏꯈꯣꯝꯕ ꯂꯣꯌꯥ ꯉꯝꯕ ꯑꯃꯗꯤ ꯃꯥꯂꯦꯝ ꯉꯝꯕ ꯍꯥꯏꯔꯤꯕ ꯑꯥꯔꯇꯤꯁ ꯃꯔꯤ ꯑꯁꯤꯅ ꯃꯩꯇꯩ ꯉꯥꯛꯄꯤꯒꯅꯤ ꯒꯨꯔꯨ ꯏꯔꯥꯕꯣꯠ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯜꯆꯔ ꯕꯥꯁꯤꯈꯣꯡꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯄꯨꯡ ꯆꯣꯂꯣꯝ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯔꯤ
Thagachari. Hello, Thagachari. Pikraba angang ani khangna aikogi culture si puraga aikogi punglo si puraga makoina ngasi aikoina di yamna pikna uriba matam khargi matungdadi Manipurgi sakase mapanda takadoribani tasengna mak hairabada Guru Irabot Institute of Manipuri Culture Vasikhong si oja guru oiriba Irabot haibasi Manipuri pungbu Manipuri pung solombu Manipuri jagoibu mapanda prithibigi mapam khudimakta sandokpada adugumba thodang lorkiba ngasidi ahal yamna oirba adugumla misakamani Guru Irabot prithibigi mapam achochoba mapam khudimakta mahangna sattaba leitre mahaki jagoi amadi mapung oina pung ngasi miyamda mapung fan ulurba adugumlaba guru amani guru sigi makhada sidam jarakliba nauriba angang singa sina guru gi mapam masi nongodi soidana silaki gani habigi thajabadu thamjari thagachari sigi makha tarakpa matamda yamna nungairaba mit thakpa akibagi masak koiraba Manipuri thang ta na singba leiri aduga loinana bamboo dance ang paleri asiga loinana Manipuri matam isaigi concert amasu leijari mayam punamangna masi lengbidana saruk asi mapung phana saruk yabi hoiba thamjage ngasigi chief guest ki pampam langdelengsin biribe ikai khumnajaribu oja Dr. Dhanabir Laisramna Thorum Masiga Mari Lainaba Chief Guest ki warol thambina bagidam tahangachari Dr. Dhanabir Laisram social scientist mga suba langbal kaithel ngasi loiba numit ni taseng na haragadi yamna thamoi nungsiba pokpa numit abani habatai tha ama chatharakpa sigumba mga suba langbal kaithel sigi loisan ba numit sigi akhanaba thoram sigi mayai tangona lengsin biramba ekhoi ngasi yamaroina haisnam herojit Dhananjoy President DS Enterprise ikai khonujari loinana guest of honor dalangsin lamba ai ginau loya lakpa amuk lakani tapirami ma pusu ikai khonujari adugu lengsin biriba punamu pusu ikai khonujari taseng na hairagadi sigumba langbal kaithel gi manungi weba wahan thok aduga magi manungi weba phajagraba tungi yengaga lakadaba sigumba kaithel sigi akhanaba miyeng amasung tokthorkadaba mayamsi yam haina maru ina phajakre amasung Manipurgi miyamna sukhangmada mathau taena ai thamjaningi ihan masiga mari leinana nongma imai bima binodinina leikidaba imai binodinina nama wari ma liramba lei akoigi lei yonba dukan amada manaktuda engineer amaga mapasina engineer achoba mu oiba aduga magi machanupi duga aniduna sum lepambadagi mi ngaibadagi leibi oina ngang duna ningai tawbadagi leige na changakpa adanga sagi engineer duna yam pongna leyon ba nang leiji kaya pi aina hangmakanda leyon basina lupa 10 khaktang pi haiba ada sagi engineer sahib sina magi machanupi sida lupa 10 duka dong lei duna horen asaida chocolate oina leiraga chaw hairaga thoga muksu lepaga mi ngairaga leiba ada ngak leiraga di thaina gi Willis 11 drive na jeep ama leiba du thoraga makoi ga leikhatpa khokap ga langtak lang thaba ahal ama laga mu sem leiduda cham manaba leiduda maman hangba sigi leisi maman kya pibige ai logjage na ada leiyon manupa tu na hairiba lupa 3,000 pi Kudak tuda lupa sam chapi ahan ba padek lau badu 3,000 thiraga leidu puraga sakhiba adanga sagi engineer sina saw dana engineer sahib sina leyon ba kaigino nang aina hangmada lupa 10 khakta hai aduga mana hangmadana lupa 3,000 hai aiji lupa 3,000 mari mga piba ngamdo miro gaina pong na ngangba ada leyon badu tapna khumeba sahib sawinu leigi mamandi ayon bana lepchade leiduna lepni nang nangasai leisi kya pi na hangmakanda leisina khumak tumina ngonda hairak paneba lupa 10 pi
ada lupa tara pi na haibu leibidre ba atopa nipa du laga leiji makki mamanje mo hangbada mana ngonda tumina haire ba lupa lesing ahum pi hayoina lesing ahum pi haijare leiraga pugre aduni adumaina iramdam sigi kunai sigi miyam lakta langban kaithel si kanagumana kari oina ubra natragana kanagumana kari oina khandabibano loina bakti yengaga manungda yauriba magi fazaba chathariba pot miyamsi uragadi langbal kaithel ji tasengna iramdam manipur imagi di tungi mirol gisu hausiki mirol gisu tanggraba physigi lanne nei thamjaningi maramdi han mela mayam ma tawu matamda mela singdu mapan gi mine tawraga mapusu mapan gi oibani mapan gi item mayam du loi ulamaga paisa ji paktang lawra chatkibani aduga karigumba kandasu juar mayam hapani iramdam sigi mayam ji no ngamdi numita juar gi makonda juar sanabadung leirambani adubu ngasidi madugi punamaktu hongtokraga loina maksi akoina mapu oijaba loina maksi akoina management tawjaba loina maksi magi stall mayam singsi loina maksi fajana section ne yangbiraga aikoigi iramdam gi maru oiba potchai mayam puthok pidana tongan ba kamai tawdana lalone tik tawgadage leiri bar arona thup kai da leiba posing du thelaga puthok pai basini kai telai base madumaki idea du leiraga puthok pidana tha masubna leibidana adagidi yamna ju nungsiba tha oiba langbal laibasi akoigi ipai pusingbu leigidaba singbu akoigi leisu katana ningsingba matamju oiba yamna nungsiba awaba tha su oiba aduga hek tainarakpada meragi akoigi ningol chakobagi maruina ningol singna potche leiba matamda tha mu walengedai chakobagi pot langjanjabado melajida kayamuk sathina masigi masaksi ugeda phiro leibamda adagi lik leitengi poche leibamda ningol obi meyamna krik inani leibasinasu sakhi amane na khanjai aduna ina khanjabada semilon dasu ngasigi stall hangiba meyam singsida exposure ji tawraga kanaba heleina haiba asai makta da haibigiba hotel leriba meyam singsida restaurant akoi kano singse hangtuiba chana thanaba stall meyam singsida akoigi indigenous ki oiba tongan ba bora kangho sengju akoi mang sai horamda sengju bora chajai yam hawi tasingnasu masi akoina sum chabagi kaisu khandabani mapan gi mi singna chabadadi angak pada ngaujaba pot amani aduna France ta uti France ta pakora hobagi mi sida piu haidana nahanwai yam toina chithi irakibagi wari khabar da kagas ta thengnagi ba mayam duni loina maksigi exposure se masi melajida yam phasina pi aduga covid loirakpagi covid ki hojik su khara di marairi hana dagi di yam safare sahi ani hena waruraba maroina angang singi moigi kokta psychologically chauna problem leisabadu thasigi manungda kayam nungaina sida angang singna makhan mathen kayasigi sanaba phangjabase masi ju yam tangba lanamani aina khwaidagi nungaijabadi hek nakanjida poni sagon se akoigi sagon singsida pakhang leisabi angang macha masu yauna nomagi chani da tongasu thamda kayam yamna tongge ji yengbiu pokpadagi kanagumba ama manipur sida leijaba chingtamgi maitai natraga chingi chinau singi manakta poni tongdo mayam yaurunganeba adubu sigi melasgi kwaidagi aina sum loina ma ujarakpada kwaidagi nungaijabase poni tongbagi simadi angakpada ingonda penjaba phaujagre punamaksi thamjaraga matung lakadaba akoigi lamdasu magi lakadoriba langban thadasu sidagi hena chawbu oisinu chawni habagi thajabasu leijai maramde masibu sinbi langbiriba khwaidagi hena kathokpiriba khwaidagi hena pukchen chawrba aigi naw haisna merojina tambibada lakadaba khoi kumai dudadi aidi maruena langban kaithel dadi singi chinau singi stall mayamam su hangalaga handak su stall kuntra hena free da wena khoigi lamdam jigi leijaba pothok lakthok puthona bagi su hangbi jingi ju handak ti kanglup sunaba mathangi lakpada hangdokpa aduga mera haukchong bagi part of saigi me khoigi langbal kaithel jigi wena yam chawba mukhi stall mayam pullaga singtam anigi integrity gi achoba khoigi yam chawba saktam amasu
उत्पा होरगनी हाइबसी अदुमक चथरगदी मणिपुर चिंग तमगी इंटीग्रिटी यौजबा वॉक कल्चर जो लेजबा मयामना खंगबीदबा चाना थकदबा अखोगी येलोंगगी चिंजाक मयामसिसु पुथोकपिरकपा अदुगा आंगांगसिंग लोइनबकी मखन मथेंगी सानबुंसु ओइजबा अदुगा कुइना उनगिद्रबा मरु मपांग मयाम थेंगनदनसु अवा नुंगाइ सरुक यामिनबा सिगुंबा अखोगी लांगबल कैथेल से सुम चौखतना नोंमदी भारत नतना मालेमगी ओइना ख्वाइदगी चावबा सखंगनबा अखोगी कैथेल अमा ओइरसनो थमजगे अदुगा मपांगी इंटरनेशनल की तोंगान तोंगान स्टॉल लापगिसु कानबसु लई कानदबसु लई अदुबो अमरोमदा मयाम सिंगसी खंगबी उबिनबदे अखोई हेना हेना पाक्थोकने येंबा मथौ ताबदुसु आई थमजगे वाफमजे थमजरगा लेंबिराइबा पुनपुसु खोरमजरी लेंबिरालिबा पुनमगना सिगुमगी मनुंगी ओइबा वाहन थोकसे खंगबिरगा लांगबल कैथेलबु सौगतपिबा नुंसिबिबा मतुंगदसु हेना चौखपिनबा होनबदा मतेंग पांगबिबदु मियामना तौबियो हाइबसि थमजरगा पुनंगपु खोरमजरी थागेचरी ओजा डॉक्टर धनबीर लाइस्रम सोशल साइंटिस्ट नसिगी थोरम सिगा मरी लेनना मणिपुर की यामना फजरबा अखोगी तुंगलम चट अमखक येंगकांदा यामना फजब इंस्पिरेशन ओइबा वारोल थंबिरमबगीदमक्ता ओजाबु असिलरांगी माइकेदगी हन्नना थागेचरी मखा तारकपसिदा परिंगी मतुंगिना अखोई मार्शल आर्ट मणिपुरी मार्शल आर्ट मसी मणिपुरी मार्शल आर्ट्स दी मयामना हेना खंगबिरिबदुनी अतोप अतोप लरिबा फुरुप मयाम सिंगसिदगी कंट्री मयाम सिंगसिदगी पुमतोप तोप अखोगी मार्शल आर्ट नी इसम चम मार्शल आर्ट नते अखोगी कल्चर यौबनी अदुना यामना तेनबा मतमगी मनुंगदा हाइबदी मिनिट 10 गी मनुंगदा आइटम मंगा उननबगीदमते सेम साजरी उप्पीगदोरिबा मार्शल आर्ट के आर्टिस्ट ngasi मिहुल खोंबन ओक्रम चुटेकी अदुगुमलबा आर्टिस्ट नि मयामदा प्रेजेंट तौजरी मणिपुरी मार्शल आर्ट थांगता होरसे
ꯌꯦꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯥꯏꯇꯦꯝ ꯃꯈꯜ ꯑꯃꯅꯤ ꯑꯗ ꯀꯅꯥꯒꯨꯝꯕ ꯑꯣꯗꯤꯌꯟꯁꯇꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕ꯭ꯂꯥꯏꯟ ꯐꯣꯜ ꯇꯧꯗꯣꯏꯅꯤ ꯃꯃꯤꯠꯁꯤ ꯈꯨꯝꯖꯤꯟꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯉꯛꯄ ꯈꯔ ꯎꯠꯀꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯈꯨꯝꯒꯗꯧꯔꯤꯕ ꯃꯃꯤꯠꯁꯦ ꯃꯁꯤ ꯎꯔꯤꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯦꯛ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯣꯗꯤꯌꯟꯁꯇꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯈꯛꯇꯪ ꯆꯪꯕꯤꯔꯣ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯆꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯄ꯭ꯂꯤꯖ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯕꯤꯌꯨ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛ ꯀꯣꯟꯁꯔꯠ ꯑꯃꯁꯨ ꯂꯩꯖꯔꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯕ ꯖꯒꯣꯏꯁꯨ ꯂꯩꯖꯔꯤ ꯕꯦꯝꯕꯨ ꯗꯥꯟꯁꯁꯨ ꯂꯩꯖꯔꯤ ꯀꯅꯥꯒꯨꯝꯕ ꯑꯣꯗꯤꯌꯟꯁꯇꯒꯤ ꯃꯤ ꯑꯃ ꯑꯦꯅꯤꯕꯣꯗꯤ ꯀꯅꯥꯝꯇ ꯆꯪꯕꯤꯔꯣ ꯁ꯭ꯋꯥꯏꯗꯒꯤ ꯃꯤ ꯑꯃꯇ ꯆꯪꯕꯤꯔꯣ ꯃꯥꯅ ꯃꯃꯤꯠ ꯈꯨꯝꯕꯁꯦ ꯃꯁꯤ ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯊꯥꯡꯁꯤꯅ ꯑꯩꯈꯣꯏ ꯀꯌꯥ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯎꯠꯀꯗꯧꯔꯤꯕꯅꯤ ꯂꯥꯛꯄꯤꯌꯣ ꯀꯅꯥꯒꯨꯝꯕ ꯂꯥꯛꯄꯤꯌꯣ ꯑꯃꯠꯇ ꯂꯥꯛꯄꯤꯌꯣ ꯌꯥꯏ ꯃꯥ ꯌꯥꯏ ꯌꯦꯁ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯋꯥꯔꯤꯗꯗꯤ ꯌꯥꯝꯅ ꯇꯥꯏ ꯂꯤꯟꯊꯣꯏ ꯉꯝꯕꯤꯒꯤ ꯋꯥꯔꯤ ꯇꯥꯈꯤ ꯑꯩꯈꯣꯏ ꯉꯁꯤꯃꯛ ꯎꯠꯈꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯤꯟꯊꯣꯏ ꯉꯝꯕꯤꯒꯨꯝꯕꯤ ꯊꯧꯅꯥ ꯂꯩꯕꯤ ꯑꯗꯨꯒꯨꯝꯕ ꯍꯩꯁꯤꯡꯕ ꯀꯌꯥꯁꯤꯡ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯉꯥꯛꯂꯝꯃꯤ ꯍꯥꯏꯕꯁꯤꯗꯤ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯑꯣꯗꯤꯌꯟꯁꯤꯒꯤꯗꯃꯛꯇ ꯑꯍꯨꯝ ꯈꯨꯕꯥꯛ ꯈꯨꯕꯤꯌꯣ ꯃꯥꯒꯤ ꯃꯀꯣꯛꯇ ꯊꯕꯤ ꯊꯝꯃꯦ ꯑꯗꯨꯒ ꯀꯛꯀꯗꯧꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯠꯁꯤ ꯈꯨꯝꯗꯣꯏꯅꯤ ꯃꯃꯤꯠꯁꯤ ꯈꯨꯝꯕ ꯃꯇꯝꯗ ꯂꯩꯉꯣꯏ ꯍꯥꯞꯀꯗꯣꯏꯅꯤ ꯃꯃꯤꯠꯁꯤꯗ ꯌꯦꯡꯁꯤ ꯂꯩꯉꯣꯏ ꯍꯥꯞꯄꯒ ꯈꯨꯝꯗꯧꯔꯤꯅꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟ ꯑꯃ ꯆꯪꯏ ꯑꯗꯨꯅ ꯃꯤꯁꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯠꯇ ꯂꯩꯉꯣꯏ ꯊꯥꯗꯔꯤ ꯃꯌꯥꯝ ꯑꯍꯨꯝ ꯈꯨꯕꯥꯛ ꯈꯨꯕꯤꯌꯨ ꯄ꯭ꯂꯤꯖ ꯂꯩꯉꯣꯏ ꯄꯤꯛꯊꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯃꯤꯠꯁꯤꯗ ꯑꯗꯨꯒ ꯑꯃꯨꯕ ꯐꯤ ꯑꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯝꯖꯤꯟꯒꯗꯧꯔꯤ ꯌꯥꯝꯅ ꯆꯦꯠꯅ ꯀꯤꯒꯗꯧꯔꯤ ꯍꯧꯖꯤꯛ ꯊꯕꯤ ꯄꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯀꯣꯛꯇ ꯊꯕꯤ ꯊꯝꯃ ꯊꯥꯡꯅ ꯌꯥꯟꯒꯗꯧꯔꯤꯅꯤ ꯊꯕꯤ ꯀꯛꯇꯧꯔꯤꯅꯤ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯥꯏ ꯃꯤꯍꯨꯟꯁꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯊꯥꯖꯤꯜꯂꯒ ꯌꯦꯡꯉꯗꯤ ꯈꯪꯅꯤ ꯃꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯁꯦ ꯑꯗꯨꯕꯨ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯤ ꯃꯥꯒꯤ ꯊꯃꯣꯏ ꯆꯥꯎꯕꯒꯤꯗꯃꯛꯇ ꯑꯍꯧꯕ ꯈꯨꯕꯥꯛ ꯈꯨꯕꯤꯌꯨ ꯌꯦꯁ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ ꯅꯨꯄꯥꯁꯤ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯣꯗꯤꯌꯟꯁꯇ ꯂꯩꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯀꯣꯛ ꯃꯊꯛꯇ ꯊꯕꯤ ꯑꯁꯤ ꯊꯝꯈ꯭ꯔꯦ
Sigi masangni artist asi mihul khongman okram chuteki adung laba artist ni concentration changi mayamna yamna hena appreciation gi khuba khubi ba adu natana ahen ba wa haibi derbi da han thagat haijari Thank you very much. Tagachari. Mayam au kubang kubiu. Tagachari. Sini koi martial art Manipuri angat pa martial art. Masih pithibi ki mapam amata da masih masana roi lei tabani amna tanguni asumna yamna fajarba performance sing mihul gi. Thank you. Thank you. Mihul Kongman Okram Chutek. Sigi Maka Tarpama Tamda Koi Sikasitan Yangsan and Bohona Zage, President on election Liba, Duga Sigi Langbal KEITHEL Sibu, organized Obiriba DS Enterprises, Gisiarmen Obiriba, Haisnam Herojit, Wahimanga Taradang, Tambina Bidam Tahangachari. Tagasari Yamba. Ahamba Maktada Iram the Masibu Konbiriba, Ibero Ibendobu, Ikok Nona Kurumjari, Aduga Ani Subada, Ibu Apopa, Ibu Popiram Baigi, Layu Karabagi, Pabu, Anirak Subada, Ikok Nona Kurumjari, Ahum Subada Nasigi, Sibgeski Pong Lam the Langton Biriba, Ahal Salaba, Mingana Panjarabada, Ozadanabi Lasrambu, Ikakumabu Chari, Aduga Ani Subada, Ahoyi, Gas of Honor from Lam the Langton Biramba. Amuk soidan adi lakhini hadon takpira mi khoigi yamba saklaba khoigi naharon THOUDANG gi editor oina thogubiriba khoigi khoirom loya sing yamba busu thagatpa phongdoksari aduga makha tarakpada ngasi lengchen biriba baton phangdana lakpiriba amadi aroiba ngasi gi manga suba langbal KEITHEL asigi khoigi closing function asibu saruk yaba lakpiriba isilina khwai kibikpu taramna oksari Amadi electronics media, print media, Kudimak, Amadi Nasigi, Hogi partner, Oibiriba, media Gishinok sing, Amadi invite sing, Tongan Maki Kahadagi Lakpiriba, Irum the Masigi, Kangaisha Kudimapu, DS Enterprises, KEISHAMTHONG Makadagi, Taramna Oksari. LANGBAL KEITHEL, Haibasi, Togdabayate, Haiduna, Singnaba Amaga Loinana, Togjarakpani. Matamamada Miancha Singna. Mela Haiduna Makal Mathil Kayagi Juar Kaya Haptuna Irum the Masigi Inkalibana Ha Simbu Nakala Morum the Pugina Bohonaramba, Makogi idea, Makogi lizard, Makogi Kanglon, Aquina Kangakpa, Queen Udakpa Mekupta, Masigi Posimasi, so Tomokoi Tauhan Bayade, Makoina Takragadi, Asi Irepak Idam Damase, Nakan Kaya the Hoduna Lady Base. Masigi Mela Haidiba, Miam the Kangariba Mela Hiba Pose, Masi Manipurgi, Lady Tongan civil organization, Tongan Loop Kaya, Amadi Manipur, even Manipur government Poundable, Yam Kupna Ying the Ba, Habadi, Aniam Batakta Laiba, Dunglaba, Karbar Makal Amakakni and Kanbiba. Adumapu, Sigum Yam the Pikpa, Ahobase, Sina Asoba, Iram the Masigi, Majobi, Amadi Haudukadori Habase. DS Enterprises, Amadi Agi Tung the Saminariba, Agi Ichilino,
ꯑꯩꯒꯤ ꯃꯊꯛ ꯊꯪꯕꯁꯤꯡ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯀꯌꯥ ꯑꯃ ꯂꯧꯖꯔꯒ ꯉꯁꯤꯒꯤ ꯑꯍꯣꯕꯁꯤ ꯃꯤꯌꯥꯝꯅꯁꯨ ꯎꯕꯤꯗ꯭ꯔꯦ ꯒꯣꯔꯃꯦꯟꯅꯁꯨ ꯌꯦꯡꯕꯤꯗ꯭ꯔꯒꯗꯤ ꯃꯁꯤ ꯑꯍꯣꯕꯁꯤ ꯀꯅꯥꯅ ꯃꯦꯟꯕꯤꯒꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯦꯟꯕ ꯌꯥꯏꯅ ꯑꯩꯈꯣꯏꯁꯨ ꯂꯩꯅ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯈꯛ ꯑꯩꯈꯣꯏ ꯊꯕꯛ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯃꯁꯤ ꯁꯦꯕꯥ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯃꯈꯜ ꯑꯃꯅꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯖꯒꯥ ꯑꯃ ꯀꯜꯂꯒ ꯃꯁꯤꯒꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯃꯦꯜꯍꯧꯔꯁꯤ ꯃꯁꯤ ꯃꯦꯜꯍꯧꯗ꯭ꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯨꯟꯅ ꯇꯧꯖꯔꯤꯕ ꯂꯥꯡꯕꯜ ꯀꯩꯊꯦꯜꯁꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯗꯨꯅ ꯂꯥꯛꯑꯒ ꯑꯗꯨꯝ ꯇꯧꯈꯤꯗ꯭ꯔꯣꯕ ꯄꯩꯁꯥꯁꯦ ꯃꯣꯏ ꯑꯗꯨꯝ ꯄꯨꯈꯤꯗ꯭ꯔꯣꯕꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯡꯍꯧꯅꯤ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄ ꯇꯧꯍꯧꯅꯤ ꯄꯩꯁꯥꯗꯤ ꯃꯣꯏ ꯂꯣꯏ ꯄꯨꯒꯗꯕꯅꯤ ꯉꯁꯤ DS Enterprises ꯆꯦꯜꯂꯣꯏ ꯁꯨꯡꯆꯦꯟ ꯆꯦꯜꯂꯣꯏ DS Enterprisesꯅ ꯇꯥꯟꯖꯔꯤꯕ ꯉꯁꯤ ꯃꯤꯌꯥꯝꯅ ꯒꯦꯠꯇ ꯄꯤꯕꯤꯔꯤꯕ ꯒꯦꯠ ꯃꯅꯤꯒꯤ ꯄꯩꯁꯥ ꯃꯤꯌꯥꯝꯅ ꯇꯣꯡꯕꯤꯔꯤꯕ ꯁꯤꯗ ꯄꯤꯕꯤꯔꯤꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯁꯤꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤꯗꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏ 30% ꯑꯩꯈꯣꯏꯁꯨ ꯀꯠꯊꯣꯛꯄ ꯌꯥꯏꯅ ꯑꯗꯣ ꯃꯤꯌꯥꯟꯆꯥꯁꯤꯡꯗꯨ ꯂꯥꯛꯑꯒꯗꯤ ꯀꯠꯊꯣꯛꯄ ꯉꯝꯃꯣꯏ ꯉꯁꯤ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯡꯒꯜ ꯀꯌꯥꯗ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯐꯝꯗ DS Enterprisesꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯡꯀꯛ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯐꯤꯗꯥ ꯑꯁꯤꯃ ꯃꯁꯤꯒꯤ ꯃꯐꯝꯁꯤꯃ ꯀꯜꯍꯧꯗ ꯌꯥꯗꯦ ꯍꯥꯏꯗꯨꯅ DS Enterprisesꯅ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯒ ꯃꯤꯌꯥꯟꯆꯥꯁꯤꯡꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯃꯄꯨ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯃꯒ ꯊꯕꯛꯁꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯦꯞꯄꯛꯄ ꯈꯣꯡꯊꯥꯡꯗꯨꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯅ ngasi DS Enterprises mangarak suna langbal kaitel tawjaduna miyamgi mamangda stage ki matakta thokjaba ngami basi Manipur miyamgi achouba laman nama tonjanjare haibasi miyam da haimon ba thokloirena khali somi mela haibasi mitki kumai mitrang miyam ne hena pambiri nungaina lai adubu iramda Manipur sida khoi tawdaba yadaba pot ama oina akhoina tawjagi base masi miyam sahajok pinabiu lakaduriba taruk suba langbal kaitel dadi tongan ba chingi district singda leiba chingi manung hanjana leiba chingi adugunglo pothok sing indigenous ki oba pot sing iramda masida puthok jaba phi oigera sana thangna bagi makai do oigera every lambi khudi makta DS Enterprises na sauna thong hangduna singdagi laiba tamdagi laiba masana sajaba masana puthokpa polam khudi mak sigi thong launa hangjagani makogi stall akoina free of cost famangani tongan ba makhala madagi fiara mata lauroi makoi arapa mafumdagi lakpaisina weragadi makogi hankibagi lakhibagi gari bhara phogba DS Enterprises ki makai dagi akoi puthoke haiduna lepchai aduna miyamna support tawbiu miyamna mateng pangbiu asigum laba Manipur da amat toina pangthoiba miyamgi adugum laba langbal kaitel laina ming tholibase yamna maram laina thon khrabani langbal thada tawbani langbal thasi miyamna hena thoidog ena khangbire laiki draba ahal laman sing buning sing tha masigi he nandarak pada khoigi ningol chakuba hyangagi nini panba yoksilakku matamni maraki langdai ani sigi marakta DS Enterprises na chai gudingi pangthokuna lai ngasigi aroiba numit asida lakpiriba praja section khudimangna DS Enterprises mangol asibat pinabiramu miyamgi mateng hena pangbang amnabo hona jage asobo thodang ke logjage ngasi uchariba miyamda maigi phajaba tongan ba miyamgi ngahak awa pothaba yanaba sinjariba thabuk torom kaya asidagi hena sauna tawbungamba taruk suba langbal kaitel dadi miyamgi mangol asibat tu galoinana khoi tawbungam jage haibo khalonsi miyamgi humda thamjari aduga loina ngasigi asigolba chawkhraba thabak asi ma tawnaba honabada tongan ba section kyadagi mating pangbiba aigi inauk sing aigi mathak thongba sing amari tongan ba nakal dagi miyamgi mating pangbiba halaman sing khudimakpu DS Enterprises na ikokno na khoramjari amadi makhatana akhoibu support tawbiu akoina miyamgi thabak tawnaba honabada asigumlo mela asi sigumba langbal kaitel asi amuk hena sawnaba honabada miyamgi mangol asibat nijage miyamna mating pingbiu sidagi hena sawba iramdam sikhaktagi oiba asigumlo langbal kaitel lama oinaba honabada praja section khudimangna mating pangbiu haiba wafam masi thamjaraga ngasigi manga suba langbal kaitel asigi miyamda nungsi wahai
सोईखिबा लानखिबा DS Enterprises की माइकैदगी अखोगी volunteer सिंगी माइकैदगी ngang रोइदबा sakna रोइदबा wahi wata kaya thigi bखोखिबा लेगासु कनासुनति इरमदम सिगी ची ना ngakतनि खनबिरगा ngakपिननबा हाइबगी वाखलोनसि थमजरगा अखोई अमतनि अखोई अमतोइने हिंमिनसि अखोगी अपुनबा पांगना अखोई मणिपुरगी अचौबा अखोई मियामगी मफमदा मणिपुर ची लिंगजेन माने हाइबर उत्कदबनी मरमदना अखोगी लिंगजेन अखोगी शक्ति अखोगी पावर सि मियामदु उथोको मतौ ताई मरमदना लांगबल कैथेल गुंबा अमा तौरकपसिदा मियामगी मतेंग पांगम थोई मरमदि मियां जासिंगदुना लागा तौगिदब थबकसे अखोइने इहु सिलौबसि मियाम फै नतगा फत्ते हाइबसि मियाम खनबियो मरमदना DS Enterprises KEISHAMTHOंग मियाम मतेंग पांगबियो सगोतपियो लाकदोरिबा तौक सुबा लांगबल कैथेलदा अमुक हन्ना मियाम गपोंदा उनरगा अनोबा लांगबल कैथेल अमा अमुक मियाम दा फजबा सिदगेना चावबा लांगबल कैथेल अमा तौनबगी मंगल असिबा पिनबिरमो हाइबो वफम असि थमजरगा मियाम रिटेन जरी थागतचरी हाइस्नाम हेरोजित DS Enterprises की चेयरमैन ओइबिबा दुगा ngasi थोरम सिगिना फ्री साइड तौबिरिबा आई इनावबु हनन थागतचरी सिगी मखा तारप मतमदा अंगकपा अखोगी डांस अमसु मयामदा उच्चगदोरी तसेंबगदी डांस असि मिजोगी इचिलिनाउसिंग यौबिरगदी हेन खंबिगनी अदुगा मरुओइना मिजोदगी लांथोरका मणिपुरदि यामना पॉपुलर ओइबा अदुगुम डांस फॉर्म अमनी होजि उच्चगदोरी बसे बेम्बू डांस असि साबिगदोरिबना Maitai Indigenous Thangta and the Cultural Institute Kongba Khetri Lekai Hojik Mayamda dance asi uchanabagi damakte siam chajari Mayamda yengba nungaina nabagi damakta stage matakta dance asi performance speed dan begitu untuk hona jari
थागतचरी हौजिक अखोई अहानबा क्लोजिंग फंक्शन असगी थौरम असिमदि मतंग सिदा लोइसननबगी मतंग अदु यौरे ngasiगी फ्रीसाइड तौबिरिबगी अयाब लौजरगा क्लोजिंग फंक्शन असिमदि लोइजरे अदुबु मयामना थमजनिंगबा नुंगाइरबा इंफॉर्मेशन अमतग थमजगे ngasi si isai अमन लेजरी हुजि isai से हौजरगनी मणिपुर की पॉपुलर सिंगर मयाम अमा यौरगा नहान मखै लेप्तर चथरइबा isai nongmai adudagi hena ngasina hena nungaigedaba music concert amani hena nungairibadi sigi manungsida DS Enterprises na mangarak sub langbal kaithen chinjariba asigi manungchanna akogi lottery ma thamjari lottery gi prize wonderful masi akoi puthokpasi yam chawba haidare ko madui khudong chadabaduna leire adu aina di sida loi ujare aina ubada washing machine yaure adagi kariba freeze gana singba mayam am yauri lottery gi prize mayam am leire madusu mayam saruk yabiu laibak chang yengbiu yumda langbal kaithel karuba matamda sel iting ting dana laibak phabagi mana oina freeze ma yumda pusalaga lengbi go haiba wafam ji thamjage matang asida closing function di loisinjare thank you very much. Hello, 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 hello.